KIA na Bamoda laiba Myanmar junta ge atopa base ama khudum chansinkhre Kachin Independence Army KIA na Kachin State ke Bamoda laiba Myanmar military junta ge number 236 Light Infantry Battalion khudum chansinkhre hairi KIA ge Wangangloi Colonel Naubu na military junta ge number 236 Light Infantry Battalion khudum chansinduna lemhoriba junta lan mising mapung phana takthok kina bathorang tawre hairi haukiba December dagi KIA amasung mapang singna Bamo loksin military junta gi lan missing akanamong da khut thona duna lakhe tha asigi amada junta gi mateng pangna ba lan missing town asida thunglakrabasu KIA gi lan missing na mapung phana attack sathaduna tha asigi kunga manga da Bamoda laiba military junta gi battalion ase loksun ba ngamke bani haide KIA amasung military junta army gi marta khut thona ke badu da military junta gi lan mi yamdrabada yankhairom siramlagani haina su colonel nobuna phongdokhre social media da paksana sandorake ba video amada Bamoda laiba military junta gi battalion manakta junta lami gi asiba haksang nipan ta aduna laiba ki saktam sing okay haide anal khulenda asiba haksang amal leiram lei naseu angan bada Chandel district ki manung sanba sakpi karong police station na konba anal khulen gi khulda lambi gi nakalda nupa ama siraga leiram lei asiba haksang adu mase ayo walking satpa mioi kharana thengna rakhibani leikidrapu nupa adu gi mameng WS lungwar sahi kungamari apopa WS Benjamin kawi mahak lamphok saru khulda leibani mahak matau karamna sikhabno haba sabchana khambangamdre adubu mioi kharan di maya ka batsinja ka hena charbudagi siba oigani haide police na asiba haksang lokhatkre haide mobile phone huran ba mioi ama khwaramban kaithel tha ama chupna waisit na bacharak pikre ngara ayo pung tara makhairom tarakpada city PS ki head constable irungbam ojit na lusingba tem amana kangla gi noksup thangba gate ta osigi miyeng makhada asat awong sek tawbada singnaninga abamo ong da lakhiba kyam koi mamang lekai dagi khulakpam nauksat Elias boy sahi kunga taruk apopa MD salam kawba naha ama khamduna sek tawbada ma na hura lakpa mobile phone amaga konana faade haide thawdo asigi matangda case ama lokhatpaga na mari lena ba court charge sheet ngasimak thagat padagi mahakpu khwaramban kaithal tha amachum na waisit na bacharak pikre haide Manipur violence ta thokiba rape murder amasung ningkhairaba justice system da MP bimol na karigidamta wangang da bano haina Kuki national organization phongdorakre Manipur da thokliba violence asigi matang da People's Union for Civil Liberties PUCL na phongkiba report adubu MP bimol akojamna ground da yumpham oidaba khunai asibu hena makhata da thugaina na ba phongba aranba report ni haina phongdorakhiba wafam adu yaning da ba phongdoktuna Kuki national organization KNO ge spokesperson Silent Haukip na Manipur da thokliba violence asida thokiba rape murder amadi ningkhairaba justice system ki matang da MP bimol akojamna karigidamakta ngasi phoba wangang dana leiribano haina hanglaklei digital media power corridor na Silent Haukip ki wafam asi report torokibane report asigi matungina KNO ki spokesperson Silent Haukip na PUCL ki tribunal report ase Supreme Court ki hanagi justice Korean Joseph na CR oiduna eminent expert mioi ahumna mateng pangduna distinguished member taramari na sabat timba mana puthoki ba report ne hairiba timma sida Manipur gi mioi amata saruk yakide PUCL na Manipur violence ki matang da nauna puthokli ba report asida Kuki jomiam na yaning ba amadi sagat pa phongdoklabasu karigidamak MP bimol akojamna report asibu Manipur da tokhai tana ba phongba report amani haina karigidamak ta yaning da ba phongdokpano MP bimol akojam na phongdokhiba wafam ase state asida makhata na suspension of operation su handokadabani haina akan wafam kaya phongdokliba tongan ba organization sing na ngangba wafam aduga manana ngangba gi mami yamna sauna tai haina Silent Haukip na MP bimol akojam gi mathakta maral sirakle Silent Haukip na makhata araduna hai MP bimol akojam na su group ki mathakta phongdokhibada wafam adubu yaning da ba phongdokladuna Kuki jo group ki khulai paiba organization amadi India lengakna laiba asigi lairiba constitution gi makhada political dialogue sathagani haibagi framework amagi makhada haukiba chahi 2008 ta sugi agreement huyekpina khe 2023 gi May 3 gi thokiba irang gi violence asigi mamangda Kuki jo su group singna Manipur gi manung da territorial council ama semduna political autonomy phangna bagi India lengaka wari sanaduna lakhibani Kuki su group ki leiriba kaida sarakna lising ani rom asi su agreement ki matungina tha da sumda tagi lising taruk ki allowance phangba khaktane hairiba allowance asi su India lengakna matam chana pithokposunate talak asida professor angomcha bimol akojamna India lengaka yanaduna su group singna yamlaba crore ke age senpham haidatuna leire haba wafam ase pumlan lan wafam amani haina su phongdorakle Manipur da thokliba irang asibu loisinanabagi lokhalakliba khongthang asi phawba Kuki jo group singna sagatuna lakle haina su mahana makha tarakle
MLA Karam Siamgi Mahaygi certificate puthoknaba mari lenaba officer da court na saman tawrakhre. MLA Karam Siamgi mathakta tharakpa election petition number 7 of 2022 ga mari lenana sathaba hearing da High Court of Manipur na MLA Karam Siamgi Mahaygi certificate ki asumba wafam puthoknaba Uttar Pradesh ki Kanpur da Labour Institute of Textile Technology ki Public Information Officer ki mathakta saman thakre. Hairiba order adu Manipur High Court ki Chief Justice Kenpia Somasekar ki single bench na thokibani 2022 da pangthokiba Assembly Constituency da Langthabal Assembly Constituency da Congress Party ki merek oikiba Okram Joina MLA Karam Siamna election ga mari lenana pisin kiba nomination file da yaukiba mahake educational qualification amade atopa hiram kaya da lana mislead tawre haina hairiba election petition asi thangalakibane banba yabadi ngasi phawba election petition asi ga mari lenana satharakpa hearing da MLA Karam Siamna ngasi phawba nomata saruk yadabata natana witness examination kaya da supposed oiba response amata court pikhalakiba election petition asiga mari lenana mamang da sathakiba hearing da Manipur High Court ke Chief Justice na respondent gi maikai da ki sayon nipan gi manung da mathau taba corporation pigadabani haina order ama thokiba se laikhrabani BJP na pungadabani hairibasi kadaidano haina khaide manina phongdokhre BJP na aikhoi pungadabani hairibasi kadaida punsi hairibano punba haibasi yamna laiba natra adubu BJP ge lusingba amatana Congress ge lusingba o ibobi communist ge narada natraga o joina singba saknara bulu singba singda hojik laidiba phibam si pamdre isu asigi matangda amutang punna khanamina se haifam thokpodu ngasi phawbada haikibal laitri haina Manipur Human Rights Commission ge former chairperson khaide manina phongdokhre wafam ase ngarang mayang Imphal ki Senior Citizen Forum ki ahanba mapo kumon thoram mayang Imphal da leba Manipur Valley Academy gi indoor hall da pangthokpada athoiba mithung oiduna saruk yaraduna mahana phongdokhibani khaide manina makha tana phongdorokibada BJP na makhoi gi laijariba MLA kunthra ga tare asi phawba punsinba ngamdabata natana phibam sida makoi party da gi toklage haiba phawba ngamjade masina de lakleba 2027 ki mikhal da BJP gi MLA kaya yamna karakhiga da gi haiba si hangnaningai oiri haike Lengaga school Pagadansi mission ki Mohota school Mutatsi have a mission on a Pakalabra Haina club sing the Pondoro Cray. Lengakna school Pagadansi mission Pakatpagi Mohota school Mutatsi have a mission on a Pakalabra Haina. Sakmajang Kuno Makaleka Lamjing Mara Club ki President Sungkam Ranjit, Secretary Karibam Robin Amasung Sakmajang Kuno Youth Progressive Organization ki President A.M.I. Park, Secretary L. Priyo Kumar ki Serolamana Pondoro Clay, Sakmajang Kuno Komla Komamang Primary School ki Headmaster Singkam Ibom Samamang Tage Kungamanga the transport of Kibana Maram Oirega, Mahisangasi that Lengaki Oza Amo Paubolaitre, Mahisangasi Hana Sulengaki Oza Amo Paubolate Badagi Hadibu Club Anisina Asoba Todang Lauduna, ZEO Kaksingi Miyang Makada voluntary oina Oza Ahum Hapto Mahiro Singi Punsika Nabohona Duna Lakle, Hadibu Oza Ahumasi. Sahi asige academic session hawbudagi mahiro sing takpi tambiduna lakle transport tawkhrabo oza asi sahi sigi me nifanda mahisang asige headmaster in charge oina transport tawrakpada ngairibani oza ama phawba leramdaba mahisang singda join tawrakpada ngairibo oza asibu amu hana transport tawkhiba habasi yaningde thawong asidi lega na paikhaleba school phagara si mission gi mahota school muthalasi haiba mission oina paikhalabara hiram sigi matangda mari lenaba department na miyang sangduna transfer order kaktuna mahisang sigi awatpa oza sing thabiratuna tung Yumbi Oiriba, Mahiro Singi Punsika Luhaina, Lengaki Puning Singsilakli, Awatwa Ozasing Atubomatam the Tarakabade, Marilenabo Organization Singaluna Kongzang Sangsilagani Hairi. Bihar the JSA Muhammad ki terrorist ahum sangkre haibagi pawdagi High Alert laothokhre hairi lona thinkraba terrorist outfit JSA Muhammad JEM ki operative ahum Nepal border to Bihar the Lansan Kramasung terrorists Ahomasina Bihar Assembly election the air upon Pirakpo Yai Haibagi Akanaba intelligence ki Pau Pang Badagi Bihar State Police Headquarters and State Asigima Pang Kudimakta High Alert Lauthokhre Bihar the Sankre Haiba JEM of operative Ahom Adude Hasnan Ali Adil Hussein Amadi Muhammad Usman Kawi Makoy Ahomak Pakistan the Guinea Amasung Tasigi Anis Subasayol the Nepal ki Konung Kathmandu the Lakawamatung Mio Ahom Asina Tasigi Ahom Subasayol the Nepal Ging Amkai Paring Landuna India ki state ama oidba Bihar sanction kibani haide Laiba asida life saving drug makhal yankairom hana piramba mamaldagi hena hongna phangba yabagi khudong chaba leire haide Indian Medical Association imagi maikadagi claim torpa warolama daleba asida hanadagi phangduna lakpa life saving drug makhal yankai lengak na makhogi goods and services tax hantarakpagi khongthang lokhalakpuna mamal hantana phangba yaragani haide maroina diabetes amasung blood pressure ga mari lena drug sing adugi mamal yauna atopa laina kya amagi drug sing da hana thamlamba GST sada tarani thoidagi na tarani pan phawbo leramba adu hantarakadori bani IMA gi members sing gi maikadagi phongdo
फोंदोरकपदा कैंसर लायें किडनी अनाबगीदमा कोलेस्टेरॉल वांगबगी ट्यूबरकुलोसिस जॉइंट पेन अमसुंग अतोप क्रोनिक लाइनासिंगसु ममल हंथबा असिदा यावगदौरे एसोसिएशन असिना इंसुलिन ओरल एंटी डायबिटिक ड्रग एंटी हाइपरटेंसिव कार्डियक मेडिसिन क्रोनिक किडनी डिजीज थायराइड डिसऑर्डर ओस्टियोपोरोसिस एस्मा अमदी ईगा मरी लेनबा लाइनासिंग लायेंबदा चंगबा हिदाकसिंग जेरो टैक्स थमनबा रिकमेंड तौखिबनि हाइदे कुकी द खुलाई सप्लाई तौबने हाइबा मयांग अमा फारे बॉर्डर टाउन मोरे कुकी खुलाई पाइब संगी खुलाई पुथोक पुसिन तौबा अमदी मियामदगी नम हादुना सेल खाइबा तमिल मचा अमा मंगा सुबा आसाम राइफल्स न फागतख्रे हाइदे फारबा तमिल मचा अदुगी ममिंग ईश्वर पांडे एलआईसी बकौई महाक मोरे वार्ड नंबर 5 के मनुक्सन लैबा लबुक लेकाइदगिने पावगी लिखुन अमगी मतुंगेन फारबा ईश्वर पांडे हौकिबा कुमजा 2023 की मे 3 दगी थोकिबा इरांग अदुदा असौबा थौदांग लौदुना कुकी खुलाई फाइब सिंगदा साउना मतेंग पांगबा मियोनी लोइनाना कुकी खुलाई फाइबा लुप अमा ओइदबा कुकी विलेज वॉलंटियर फोर्स ईस्टर्न जोन की यामना मरु ओइबा मिसक अमनि हाइदे महाक ड्रग के केस अमक मरी लेनाना फादना जेल द लैरोदबा मिसक अमसुने हाइदे फ्री मूवमेंट जहांदबसिना मनुंग द सेपरेट एडमिनिस्ट्रेशन पिथोखरबरा सिग्नब फावहले हाइना यूपीएम न फोंदोरखरे यूनाइटेड पीपल्स फ्रंट यूपीएफ मणिपुर लिंखतखिबगी कुनगतरेरक सुबमा पोकुमोन थोरम ngarang इम्फाल इसकी कोनुंग ममांग द लैबा लमयानबा संगलेन द पांगथोखरे फ्री मूवमेंट जहांदबसिना मनुंग द सेपरेट एडमिनिस्ट्रेशन पिथोखरबरा हाइबगी सिग्नब फावहले हाइना लुप असगे प्रेसिडेंट नुंगनांग फोंदोखरे ngarang gi thoram adu द यूपीएफ की प्रेसिडेंट नोंथोंगमम रूपचंद्र निपको की वाइस प्रेसिडेंट बीरेंद्र सिंह मपी काउंसिल के प्रेसिडेंट केसी रोमियो यूसीएमजी की प्रेसिडेंट वाईके धीरेन एएमपीएफए की प्रेसिडेंट के तोयब मैतई कदा की प्रेसिडेंट एस प्रियो कुमार इम्फाल कॉलेज की पॉलिटिकल साइंस डिपार्टमेंट की रिटायर्ड एसओडी के सेटजिटना प्रेसिडेंट मेंबर्स रिसोर्स पर्सन सरुक याके हाइरी थौरम अदुगु मरी लेना यूनाइटेड पीपल्स फ्रंट यूपीएफ मणिपुर के प्रेसिडेंट एन रूपचंद्र नाहाई स्टेट असिदा लैरिबा इरांग असे इंडिया लेंगाकना लोइसिनगे हाइरबदी ngalingay matamda adumok loisilamba yabane irang asina muknariba nakalani gi myoisingbu tongana wari sabana warosin purpa ngamloi loisin ge hairabadi nakalani maki myoisingbu punna kauduna india lengakna mayai da leiduna wari sanaba sange rupachandra namakha taraduna india lengakna national highway free movement jahalagani haipaga yahandana thamlibasi manungda separate administration pithokarba haibagi singnaba phawhalle status da leiriba irang ase india lengakna loisin ge hairabadi ngalingay matamda loisilamba yabane muknariba nakalani gi myoisingbu punna kauduna wari sana halaba matung india lengakna haiba wafam aduna warasin oigani haiduna thabak oina tawraba matamda warusal lapa ngamgani UPM ne hek saphonglakpada ge ngasi fawda manipur gi ngamkhai amadi khundaminari ba phuruk kaluk kodimake hiram kayada yaifanaba amadi saukhanaba thabak thoram kya paikhatuna lakle asumna nungsi sanana hengminarakliba asida lone yadaba mafaldagi sangsilakpa mitopna manipur thugaina bohonarakliba sinungaite haikibaga handa ekhang khanghaudana delhi dagi PUCL kauba organization amana arana mongda paw ama sanduraktuna maitai singbu lana langjingna bohonarakliba si akana mongda condemn tawi haike IDP ama relic camp da laikhidre border town more degi lanjalakuna ideal girls college akampata laiba IDP ama ngarang laikhidre haide laikhidraba mioi adugi maming sanju pande sahinipu apokpi nomai them pisak more ward number 7 hainau makhong lekai ima kondong lairembi haraubung manaktagi ni haide mahak masage anaba amana maram oiraga laikhidabani haide PMJAY scheme ningthine implement tawnaba governor na mari leinaba singda khanghankhre leiwa asigi lairabagi pankhai makhada leiba imungi miyosing ana layeng da sahida lupalla manga phawbagi khudong chaba phanganaba prime minister gi miyeng makhada haudokhiba pradhan mantri jana arogya yojana PMJAY amadi chief minister gi haksel gi tengbang scheme lamdamasida makhata na ningthine implement tawnaba lokhatpa yaba khongthang khudimak lokhatnaba governor Ajay Kumar Balana mari leinaba officer singda poktak pikre ngarang ras babun da governor Ajay Kumar Balana share loduna state health mission society gi mehusing amade state asigi makok thongbo officials sing saruk yaduna state asida healthcare system phagat hanabagi matang da mi phampang thoktuna kumna khana khre mi phamadu da state health mission society gi mehusing gi maikai dagi pradhan mantri jan arogya yojana PMJAY amasung chief minister gi haksel gi tengbang scheme sing asiga mari leinana housing state asida oileba phibam gi matang da marik sumba wafam sing thamke loinana scheme sing asi mapung phana implement tawbada sel thumge gap laiba
ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤ ꯐꯪꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯈꯤ ꯒꯕꯔꯅꯔꯅ PMJAY ꯑꯃꯁꯨꯡ CMHT ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯑꯁꯣꯏꯕ ꯂꯩꯍꯟꯗꯅ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯪꯍꯟꯅꯕꯁꯨ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ PMJAYꯒꯤ ꯃꯈꯥꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯕꯁꯤꯡꯒꯤ ꯍꯟꯖꯤꯟꯐꯝ ꯊꯣꯛꯄ ꯔꯤꯏꯝꯕꯔꯁꯃꯦꯟꯠ ꯁꯦꯟꯐꯝꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯊꯣꯛꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯍꯦꯜꯊ ꯀꯥꯔꯗ ꯑꯁꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯗꯒꯤ ꯀꯥꯔꯗ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯤꯗꯅꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯌꯥꯎꯅ ꯑꯔꯨꯕ ꯑꯅꯥꯕ ꯀꯌꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯒꯕꯔꯅꯔꯅ ꯁꯤꯌꯥꯔ ꯂꯧꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯕꯦꯛ ꯀꯨꯃꯥꯔ ꯗꯦꯋꯥꯒꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯒꯕꯔꯅꯔ ꯁꯨꯃꯟ ꯁꯤꯡ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯅꯦꯠ ꯇꯧꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ IRCS ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯗ ꯒꯕꯔꯅꯔꯅ ꯈꯨꯠꯁꯤꯟꯅꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯒꯕꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄ ꯑꯗꯨꯕꯨ IRCS ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ